Aramai News Guwahati da Manipuri Pauk tabiriba singbu ihan hanbamaktada Chingangbam Suzitrani na khurumjari hojing asigi samlappa mariba pauk sing lobirase Haukiba December ki tang kunma thoida Assam lengang na semkiba Manipuri Development Council MDC ki mathakta Assam Manipuri Muslim Youth Front AMIF na thamoi sokna pendaba phongdorakre ngasi Alipur Manipur Part 1 da laiba Community Hall da pangthokiba paugi mifam amada Front ki President Jamir Ahmad Chowdhury amadi General Secretary Jiaur Rahman na media da phongdorakibada MDC semnanaba honarakpadagi horaga Front ki maikaidagi mari leinaba authority habadi Chief Minister Education Minister amadi WPT and BC Minister da memorandum kya pishinduna Assam gi maitai pangal singi oina member saruk mari thokpagi ama maitai pangal da PBU haizaduna lakhiba adu Assam lengakna thoi biraktaba se yapnamak pende hairaduna aikhoi maitai pangal civil society singna pullaga democratic oiba moongda khongjang kyamrum changsilagani hairakre makata na Jiaur Rahman na haikibada MDC ki matangda maitai ichil inaw singnasu maitai pangal ekhoi damak karisu khanbidaba asida yabdamak pende haikibaga loinana asumna maitai civil society organization singna changsiliba khongjang sing haibade loan gi demand loinana Manipuri Autonomous Council demand tawbagi khongjang sing asidagi maitai pangal civil society organization sing matam kharani potharagani hairakre ngasigi paugi mifam asida Rehanuddin VP Sirajuddin Salahuddin Jamir Hussain amadi Zakir Rahman na chingbana saruk yakhi Hayengdi Boro Singi BTC ki laibak changyengni party ahum gi ruling alliance ki member sing Silongi Assam Bhavan da cheksina ngak senduna thamluraba matung ngasi Guwahati da purakre Hotel Lily ki mahutta handakna Hotel Radisson Blue da thamle hayeng ayuk anganbada trust vote ki damak Kokrajhar chatkadori bane BJP की MP Biswajit Daimarina Hagrama Mohilari da Mondrang Sanaraga Kanaroi CMD Pramod Borona Oigadauba Leirabani Hairakre Pramod Borona su Hagrama da Mapandagi BTC Lengak Sogatpada Karimata Kaide Hairakre Adubu Hagrama gi Regional Forcing Punsingadabani Haiba Kholau Asina Member Sing Haujiksu Hagrama na Kari Torkadoriba Nungnangba Leptre Majority की मथौ तारिबा से भोट कुनमा थोइने UPPL BJP GSP गी हौजे हौजिक मेंबर कुनमरी लेबा मरमना लाइनंगमगनी थाजनरी पनबा याय ट्रस्ट बोर्ड असिदा सेलेक्टेड मेंबर तरुक्ति भोट थादबा यारुइदौरिबने Ngasidagi Barak Tampak ki Karimganj ta BJP gi numit nini gi executive committee gi mifam hokre Barak Tampak ta yan hanboina BJP gi executive mifam pangthokpa sida state BJP president Ranjit Das na Englishingani kunma thoi gi mikhalda Barak ki seat 15 gi manungda 12 phangani BJP gi pandamdi 100+ mission ni hairakre Nagalamoromda Congress ki su ngasi Guwahati gi Hotel Gateway da party asigi awaba kokranabagi mifam phamkre mifam asida Congress ki MP MLA namak yaukibata natana state asida Congress member sing chongthoknakibagi phibam asida mideng thamlaga AICC gi secretary marisu saruk yakhi tawbatabu Congress tagi tokpagi phibam da leirabi Ajanta Niyokti saruk yakhide State Congress President Ripun Borana Ajanta Niyokti Social Welfare Department ki wathokta chenaba maramna madudagi koknanaba BJP na blackmail tawduna puthokadori hairakpada Congress masagi MLA Sherman Alina Ripun Bora gi mathakta Ajanta Niyokpu matamadugi khwaidagi matik chabi sengna thabak tawbi Minister Oremki haina Ajanta bu phongna sogalakhi Panbayabadi Ripun Borana Ajanta Niyokta natana MLA Goktam Rai bisu Senja Thumjagi wathokta chenei haikiba asina masagi Congress Party da masana mingchet thianba oina thokre Handakta lalholup mari gi masing yamlaba member singna surrender tawkhiba du da yaukhiba UPRF ki member taruk ikhang khangduna amuk jungle da chensinkre Difuda surrender tawkhiba lalhoba 32 gi manungda kuki lalhoba tarukna yamnamak haisingna surrender tawsinaramlaga khulaiga konana amuk chenki phibam asida Karvi chingda amukasu anuba kuki lalholup ama semlakpa yabagi akiba leirakli Imoinu Evergreen Society amadi Ima Imoinu Private Limited anina punna sinduna ngasi Kala Academy Hall Madari Park Jaribon Hailakandida Life Motivational Seminar ama pangthokre Thoramasida Social Scientist Dr. Dhanabir Laishram Ima Imoinu Private Limited ki Director Longjam Babasna Wahengbam Prem Kumar Vice Chairman
Imoinu Evergreen Society Tarun Yubnam Assistant Secretary Business Developer Officer Loya Taba Haurongbam Jaribon Kala Academy ki President amasong Assam Manipuri Sahitya Parisat ki ex President Thingom Benubabu Sanasam Lokendru na chingbana daista famki Director Oriba Longzam Babas Nana Manipur ki mapanda yan hanboy na lingkhatliba company asigi pandam ki matangda wafam ki athamki Dr. Dhanabir Laishramna Mahiroi Singamdi Guardian Singda Mamalyamlaba Pakta Kyasu Piki Mahiroi Yauna Miyoi Chahumukna Seminar Asida Saruk Yaki Haina Business Developer Officer Loya Taba Haurongbamna Arambai News Guatida Khangalakli Kasargi Ranipur Khulgi Ngarianbam Gaura Chandra Singh ngasi nungthil pung 3:30 muktabada masagi sangai da laikhidre mahak masagi chahi 48 sukre Ngarianbam Gaura Chandra maming leraba social worker amani English amaga chamapan humpugi athengbada phonglamba anuba ichelgi editor Assam Manipuri Sahitya Parisat ki General Secretary amadi Kasar OBC Association gi President su oiramki Lagliba December ki tang kunipan amasung kunmapan da Joypur Rajasthan da pangthokadoriba 13 suba National Championship da under 19 Fatso da saruk yananabagi damak Assam gi team ama ngasi ayuk Kasar Tolen Khun football playground dagi khongsan kre A team amadi B team gi sanaroi nipan official oina coach ani manager ani yauki Ngangom Braja Kishor Ngangom Thoiba Maitan Kaisangbam Samarjit L Bishwajit amasung Indian Fatso Soccer Federation Board ki executive member Sagol Sem Birchandra su team asida yauki Team A gi oinam pangamba Ngangom Kanba S Sandeep Kumar Y Yaifaba M Koronganba Jamir Ahmad M Talent Maitei amasung Aftab Hussaini aduga Team B dana Y Dayamanta M Manishana S Deepak O Ravi Kumar Rahul Das O Malem Nganba Sanaur Alam amasung Mohammad Jahir Khan yauki SMS film Life in a Puppet na Port Blair International Film Festival da top title Mari Laurakre National amasung international category animakta Best Film phanglakibaga loinana Best Director amasung Best Producer gi manasu puraki International section da funkiba Best Film Award asidi American film On the Day That I Died ka punna phangmina khibani Assam gi Puppet Theatre da yumphamoiba Rajen Das na direction piba film asina 13 suba chahi chada matamadu gi khungang amasung sahar gi punsi loinana tradition ga tatna thanaba yadana leramba art form adubu yeknanaba honaki Manipur gi Governor Dr. Najma Heptulana RIMS ki obstetrics amadi gynecology gi anoba operation theatre ama virtually ngasi hangdokre Operation Theatre haibase hospital gidi thawaini haina mahakna haikibaga loinana right to health miyam da phanghanba ngamlagani haibagi thajabasu governor na phongdokhibaga loinana asumna obstetrics amadi gynecology gi oiba tonganba operation theatre ama hangdokpa ngambasi RIMS ki puwari ama oihoragani Haujikti emergency case handle tawdasu yamnamak khudong charagani amadi lairagani haina governor na makhatana phongdokhi India manungda Manipurna Arvanda khwaidagi leita lairaba state oire aduga BPL dana ahum suba thakta leire haina Union Minister of State for Statistics and Program Implementation Rao Indrajit Singh na Lok Sabha mifamda thani gi mamangda hangkiba wahang amagi pakhum piraduna ngasi mayamda khanghankre Jiribam District po Drug Free District ama oihenabagi pandamda Jiribam gi SP M Movina achoba thodang lawraduna ngasi rally ama chatkre rally asida Jiribam gi tongan ba civil society loop sing amadi Jiribam da leiriba miyoi kyana rally asida saruk yakhi Jiribam Police Station mamangdagi lamthakiba rally asi Lamkhai Bazar phawba habadi kilometer 3.5 sangna chatkhi Meghalaya gi Sarva Shiksha Abhiyan Oza Singda Christmas ki khudolaina matam kuinadagi panduna leiramba thagi tolop kaithorakre Ministry of Education na Sarva Shiksha Abhiyan SSA gi makhada Meghalaya gi tongan ba school singi oina phan kaithokhibaga loinana Meghalaya gi government aided school singdagi ozali sing 12 henbana haukiba August thadagi tha mari tolop phangdaduna lakiba thagi tolop sing pithoklagani Center dagi fund release tawrabagi noma matung Meghalaya lengakna matam manghandana ngasi district numakta Christmas ki khudoloina oza sing asida fund transfer tawkhre
Christmas mamangi nungaiba pawa magana Nikki Sumina Luchingba Naga Lalholub Enesian Kena ngasi Swiss Fair lauthokibaga loinana Santigi wari sanaba haunanabagi damak Central Government ka loop asiga pau phaunare hairakre Ningsing bayai Enesian Kena Englishingani amada Center ga Swiss Fair sahi taunaki adubo masama tomta Englishingani taramanga da Swiss Fair dagi handoki Panbayai Nikki Sumiasi Englishingani taramanga da Manipura Indian Army taramanga ambush tawduna hat kibada maroina chenabani amasung mahakpu phabangambada lupa lakh tara pigani hainasu NIA na lauthokrabani Lalolubasigi Maikidigi Torakiba Cherol Amada Sumina Sun Hairaki Madudi Naga isu asibu ikai kunaningai oiba amasung yananingai su oiba political solution ama puraknabagi damag jahi asukui basi hotnaduna lakhi amasung Naga miyamnasu isu asi santaina ningbagi apamba adusu group asina khangi hairakli Maramaduna Naga miyamna pamliba adugi matungina NSC na mamangda ceasefire dagi matomta handokiba adu kakthaduna khudaktagi ceasefire da amuk hingathale haina cherol asida palli Home Ministry ki official amana phongdorokpa matungina Myanmar dagi operate tawba lalolub singi manungda masina Indian origin leaders singi aroiba group ni makoina santi gi thorangda changsilakli basina Naga santi gi wari sanabada mating oiragani harakibaga loinana Enesian K gi atai lehoriba sing asidi Myanmar centric ni makoiga lengakadi mari leinade haina official asina hairakli Awang Nungpoki Kongseta Lairiba Supreme Court ki Chief Justice Sarad Arvind Bobdena ngasi Agartala da laiba Tripura High Court ta E-Service Center ma hangdokre hangdokpagi tharamasida Tripura High Court ki Chief Justice Akhil Khuresi amasung Justice Subhasis Talapatra amadi Justice S.G. Chatterjee su yauki Asigumba E-Seva Kendra sina miyambu legal system ga hena naksina halagani haina Chief Justice S.A. Bobdena phongdoki Haukiba pung kunmari asida Assamda COVID-19 gi anoba positive case humbudra manga phangkibaga loinana miyoi mari laikhidre apunba laikhidawgi masing lising ama subna kunmari yaukre Tripura da su haukiba pung kunmari asida anoba positive case tara manga phangkibaga loinana miyoi ahum su COVID number moiduna ngasi laikhidre apunba laikhidawgi masing chahumga marfuni Manipur da ngasi chama subna mari Nagaland da taramathoi amadi Mizoram da nipan anoba COVID ki positive oibagi result phangkre amadi Mizoram da ngasi miyoi amasu COVID number moiduna laikhidabaga loinana ngasidi apunba laikhidabagi masing nipan yaukre India da ngasi yoina hojik phawda anuba positive case lising 15 ga chanipan phangkre confirm oriba case masing na crore amaga lakh ama lising 15 yaukre amadi active oriba case masing na lakh ani dasmik nipan taret ni apunba laikhidabagi masing na lakh amaga lising nifu taruk chatruk ka tarani pan yaukre ngasi yoina hojik phawda miyoi chamaga nifunithoi India da COVID number moiduna laikhidre aroibada atoba pausingda Jammu Kashmir Union Territory da ihan hanboina pangthokiba District Development Council DDC Mikhalda seat chaniga marfugi manungda seat chaniga humbudrani pangi result lauthokibada BJP na single largest party oikre BJP na seat humbudra manga National Conference na humputaret PDP na kuntaret amadi Congress na kuntaruk phangbangamkre Lamba taunariba mirep singi eligibility da wahang kaya lakpadagi constituency anigi vote masing thiba yethokibane Delhi High Court nangasi mapung phana COVID testing taunanaba amadi UK dagi lakpa flight passenger singi manungda yarakpa COVID anaba sing cheksin na pananaba Delhi lengakta hairakre UK dagi India da passenger masing yamna thunglaki haiba sida meeting thamlaga High Court asigi division bench na makatana COVID sandokpa thingnanabagi thorang paikhatnabasu lengakta khanghalakre Arnab Goswami gi Republic Bharat ta UK gi Communications Regulator Office of Communications na offensive content broadcast tawbagi damak pound lising kun India gi rupees ta hairaga lupa lakh 18.8 fine tawhankre Office of Communications ki wafa matungina Englishingani 18 gi September tang tarukta channel asigi Puchta hai Bharat Kauba program da Editor-in-Chief Arnab Goswami amasong guest kharana phongdokhiba wakhalon singduna norms thugai khi hairaduna fine pirak naba hairakibani
पनबा याई इंडिया की चंद्रयान 2 गा मरी लेनबा प्रोग्राम अदुदा ngang अर्नब गोस्वामी अमसुंग माकी गेस्टिंग की कमेंट्सिंग अदु पाकिस्तान मियाम की मायोक्ता हेड स्पीच पीबा अमदी पाकिस्तान मियामबु हंथबा मियेंगदा जई ngang दमक फाइन असी थीदनबा हाइरकिबने कैबिनेट कमिटी ऑन इकोनॉमिक अफेयर्स ना चाही मंगागी ओइना शेड्यूल कास्ट एससी महिरोई क्रोर मरी हेनबदा पीगदबा लुपा क्रोर लिसिंग यांखै मापन सुपना निफुनिपान गी पोस्ट मैट्रिक स्कॉलरशिप स्कीम अप्रूव तौखरे पौमी सिंह वांगांग लदुना सोशल जस्टिस एंड एम्पावरमेंट मिनिस्टर थवार चांद गहलोत ना हाइखी मदुदी सेल्फ मसीगी चाद हुमफु हाइबदी लुपा क्रोर लिसिंग कुंट्रा मंगागा चौंगा कुंट्रा मरीदी सेंट्रल गवर्नमेंट दा सिनागने अदुगा लेमहौरिबा चाद निफु असिना स्टेट लेंगाकना चादिंग तौगदबनी हाइरी एंटार्क्टिका दा इहान हानबोइना कोविड-19 की केस फंख्रे हौजिक फाउबदा कोविड केस सुंगलै लेरमदबा अमत्ता ngairaba कंटिनेंट एंटार्क्टिका दा यामद्रबदा मियोय 29 नौना कोविड पॉजिटिव ओइरखरे अमदे ब्रिटेन दा रिकॉर्ड ओइना ngarang leibak pokpa numit anoba कोविड केस 13 का चनिपान सुबना मरी फंखिबगा लोइना सीबसु चट्रुका मरफुदरामाथो यौखरे प्राइम मिनिस्टर बोरिस जॉनसन अमसुंग महाकी साइंटिफिक एडवाइजर सिंगना हाइकिबदा चादा हुंबुद्रा हेना संदोकनबा कोरोना वायरस की तोंगानबा अनोब सकलोन असि ब्रिटेन दा यामनमक यांगना संदोरकले अदुबो मसीना हेना सिहनगनी नत्रगा हेना कन्ना नहनगनी हाइबदी चपचाना हाइब ngamdri हाइरखरे ngasi ge na di arambai news guwahati da manipuri paw sandok chaba matang ista loisin jabaga loinana tabiriba singbu amukasu hanna